Yawaloi Captain Laurembam Thangjing na laikhidavada UNLF Pambayna awaba phongdorokle pawasi ngasi nungthil phongkhiba pandam pause dagi lokhatsabane UNLF na changsilagliba Idaipak Manipur gi ningtamba hanjinnabagi lantheng asida thawaina pontha pikhraba Yawaloi Captain Laurembam Thangjing Allies Naubina laikhidavada Pambayna lusingba UNLF amasung masigi lanmi sanglup MPN na awaba phongdokpaga loinana athoba sigi maphamda Yawolgi ikai khumnabu ulakle Lup asigi media coordinator Sarairongba Thoksom na thadorokpa cherol amana hai Captain Thangjing masagi anaba mana maram oiduna hospital da numit kharani laikanaraba tungda ngarang March seksha taraga mathoi gi ayuk pung taraga minute nifuga mathoi da taibang pan thadokhe Captain Thangjing Allies Naubi kumsing 1971 gi January seksha amada kanto sabal leima khongda leiba laikhidraba Laurembam Merajaw amadi Laikhidrabi Laikhamani gi macha taret poksa bagi manungda taruk suba masa iton tonba mapari waina phangjakhe kumsing lising amaga chamapan marfu draga mapanda Captain Thangjing party yaurakhe lising amaga chamapan marfu draga mapan November lising amaga chamapan marfu draga mapan February lising ani da pangthokiba taraga taret suba base ki MPA gi basic military training BMT da mahak saruk yakhe Training asi mai paktuna MPA gi service number 1132 phangkhe Training loiraba matungda lisingani dage lisingani manga faubada matamdugi MTF ta ningtam lanmi ama oina yeknaba IOF amade reactioner singa thengnaba lanfam kayada lanmi amagi thodang laukhe matungda chanigani funithoi battalion da lisingani taruki February ani fauba thabak tawramkhe lisingani nipan gi January sekshat ani faubana GHQ da laiduna thabak tawramkhe lisingani mapan gi February ani faubana chaniga marfu draga nithoi battalion da laikhe madugi matungda BPMA gi staff oina amuk party gi thodang laurakhe kumsing lisingani kundage party gi HN FW department ta staff officer oina thodang puraktuna maki punsi gi aroiba mikup phauba party na sinaba laiwa ki thoda da mathau masak khangna thodang lauramkhe athauba El Thangjing na party amadi lanmi sanglupta laurakhiba thodang adu sakhangladuna Mahakpu tangka kaya thokna famthol lanmi gi GHQ amasung party gi MSC na pikhe El Thangjing lisingani taraga manga gi February mapanda Sergeant Major dagi Second Lieutenant da famthol pikhe lisingani taraga mapan gi November kunga marida Lieutenant famthol pikhe amadi lisingani kun mathoi sahi asida Captain famthol pikhe loina kumja lisingani kun mathoi gi February mapanda party gi kedar amoina party na lokshan khe Captain Thangjing mathauda pukning lupa wa kaya ngangandaba akhang kanba masagi anaba kaya leirabasu party na sinarakpa thodang aduna hena lumna lawduna party gi thawai kaya purakhiba party amadi maraibak puningjaba ningtam lanmi ama oiba khaknatana Yawaloi amasuni haina cherol asina haire